ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯅꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯀꯩꯊꯦꯜꯗꯩ ꯇꯍꯥ ꯇꯍꯥ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯤ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯥꯇꯤꯟ ꯑꯃꯒ ꯂꯩꯍꯥꯎ ꯊꯣꯛꯂꯛ ꯃꯥꯡꯒꯣꯟꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ ꯑꯩꯕꯨ ꯉꯥꯛꯇꯪ ꯊꯣꯛꯎꯒꯦꯁꯤꯔꯣ ꯊꯣꯡꯒꯥꯟꯗ ꯉꯥꯛꯇ ꯁꯥꯇꯤꯟꯁꯨ ꯌꯥꯎꯈꯤꯗꯦ ꯅꯣꯡꯁꯤꯁꯨ ꯂꯦꯞꯀꯗꯕ ꯄꯥꯛ ꯃꯥꯟꯗꯦ ꯑꯩ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯁꯥꯇꯤꯟꯁꯦ ꯄꯨꯔꯒ ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯒꯦ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯊꯣꯡꯕ ꯁꯣꯝꯗ ꯂꯩꯃꯅ ꯏꯁ ꯂꯣꯏ ꯆꯣꯠꯂꯦ ꯇꯧꯔꯤꯁꯦ ꯅꯣꯡꯁꯤꯁꯨꯅꯦ ꯍꯦꯟꯅ ꯀꯟꯁꯤꯜꯂꯦ ꯃꯝꯒ ꯃꯝꯕꯅꯦ ꯁꯥꯇꯤꯟꯁꯨ ꯌꯥꯎꯗ ꯄꯣꯠꯆꯩ ꯍꯦꯟꯖꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦ ꯌꯨꯝꯗ ꯌꯧꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯩꯁꯦ ꯆꯠꯄꯁꯨ ꯋꯥꯁꯤꯜꯂꯦ ꯌꯨꯝꯗꯅ ꯏꯆꯥ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯩꯔꯝꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯃꯥꯁꯨꯅꯦ ꯄꯥꯈꯠꯂꯝꯂꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯏꯅꯦ ꯂꯩꯃ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯠꯁꯦ ꯀꯜꯂꯤꯅꯦ ꯅꯣꯡꯁꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯏ ꯂꯩꯃꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯝꯒ ꯃꯝꯕꯁꯤꯗ ꯅꯁꯛ ꯅꯁꯥꯒ ꯈꯪꯗ꯭ꯔꯦꯅꯦ ꯏꯅꯦꯗꯤ ꯃꯅꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯉꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯅꯦ ꯀꯩꯊꯦꯜꯗꯩ ꯍꯜꯂꯛꯄ ꯑꯗꯨꯅꯅꯤ ꯅꯣꯡ ꯃꯔꯛꯁꯤꯗꯅꯦ ꯆꯣꯠꯂꯁꯅꯣꯅ ꯆꯦꯜꯂꯛꯏꯁꯦ ꯑꯣꯍꯣ ꯑꯩꯅꯦ ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯄꯣꯏꯔꯩꯅꯤ ꯂꯩꯃꯅꯏꯍꯦ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯩꯗꯤ ꯃꯅꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦꯗꯅ ꯄꯣꯏꯔꯩꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯆꯥꯛ ꯆꯥꯅꯔꯨꯕ ꯌꯥꯎꯕꯅꯤ ꯏꯅꯦ ꯅꯣꯡꯁꯤ ꯌꯥꯗ꯭ꯔꯦ ꯀꯗꯥꯏ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩ ꯄꯥꯏꯕꯤꯔꯛꯑꯒꯦ ꯂꯩꯃꯅ ꯌꯥꯅꯤꯗ ꯌꯧꯗꯣꯔꯦ ꯈꯪꯗꯦ ꯀꯔꯣꯝꯗꯩꯅꯣ ꯍꯦꯛꯇ ꯅꯣꯡꯁꯤ ꯆꯨꯊꯔꯦ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯩꯅꯤꯅꯦ ꯂꯩꯍꯥꯎꯅ ꯑꯁ ꯀꯩꯅꯣ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯗꯧꯕ ꯌꯥꯈ꯭ꯔꯖꯥꯠꯅꯣ ꯏꯇꯣꯝꯇ ꯑꯩꯕꯨ ꯑꯁꯣꯏꯐꯥꯎ ꯊꯣꯛꯎꯁꯤꯔꯅꯦ ꯀꯅꯥꯅꯣ ꯂꯩꯔꯛ ꯃꯆꯤꯟ ꯑꯁꯣꯝꯗ ꯂꯥꯛꯏꯁꯦ ꯏꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯏꯃꯥ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯂꯩꯃꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯗꯤꯅꯦ ꯏꯗꯦꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯅꯤꯗ ꯁꯣ ꯅꯪꯁꯨꯅꯦ ꯌꯨꯝꯗ ꯐꯖꯅ ꯅꯃꯥ ꯍꯣꯏ ꯄꯥꯈꯠꯂꯝꯂꯅꯤ ꯕꯦꯃꯥ ꯏꯃꯥꯅꯤ ꯄꯣꯏꯔꯩꯅ ꯏꯅꯦ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯅꯣꯡꯁꯨ ꯈꯔ ꯍꯥꯡꯂꯤ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯩꯁꯤꯕꯣ ꯅꯣꯡꯅ ꯃꯔꯣꯟ ꯑꯃ ꯀꯟꯁꯤꯜꯂꯛꯄꯅꯤ ꯑꯩꯗꯤ ꯀꯌꯥꯗ ꯅꯨꯡꯁꯥ ꯊꯤꯔꯨꯔꯤꯁꯦ ꯅꯦ ꯏꯃꯥꯁꯨꯅꯦ ꯉꯟꯇꯥ ꯍꯜꯂꯛꯅꯕ ꯇꯧꯕꯅꯤ ꯑꯗꯅꯦ ꯂꯝꯕꯤ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯣꯡꯅꯒ ꯀꯟꯁꯤꯜꯂꯛꯄꯅꯦ ꯑꯗꯣ ꯌꯦꯡꯉꯣꯏ ꯏꯁꯣꯔꯁꯤ ꯂꯩꯀꯣ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯏꯃꯥꯗꯤ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯊꯦꯡꯅꯗꯅꯅꯦ ꯃꯥꯅꯗꯤ ꯊꯤꯟꯕꯤꯔꯛꯑꯃꯤꯅꯤꯅꯦꯁꯦ ꯐꯈ꯭ꯔꯦ ꯏꯕꯨꯡꯉꯣꯁꯦ ꯃꯥꯝꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯗꯨꯕꯨꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯏꯃꯥ ꯏꯃꯨꯡ ꯆꯪꯉꯁꯤ ꯅꯥꯄꯤ ꯅꯔꯣꯟ ꯆꯠꯄꯗꯣ ꯍꯣꯡꯗꯣꯛ ꯅꯥꯔꯛꯇꯅ ꯑꯃꯨꯛ ꯍꯣ ꯁꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯄꯨꯁꯜꯂꯨꯁꯤ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯙꯥꯅ ꯅꯠꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯑꯗꯨꯛ ꯌꯥꯝ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪꯕꯨ ꯃꯤꯅꯅꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯥꯟꯈꯤꯗꯣꯏꯅꯤ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯅꯪꯕꯣ ꯏꯃꯥ ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯏꯅꯤ ꯅꯣꯡꯗꯨꯗꯨꯅ ꯍꯜꯂꯛꯄ ꯌꯥꯗꯕꯩ ꯇꯧꯕꯅꯦꯕ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯅꯦ ꯉꯔꯥꯡꯗꯣ ꯏꯅꯦ ꯂꯩꯃꯗꯣ ꯃꯇꯣꯝꯇ ꯀꯩꯊꯦꯜ ꯍꯜꯂꯛꯏꯅꯦꯅ ꯇꯧꯔꯝꯃꯤ ꯃꯌꯨꯝ ꯐꯥꯎ ꯊꯤꯜꯂꯝꯕ ꯂꯩꯃ ꯍꯥꯏꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯩꯃ ꯅꯠꯇ꯭ꯔꯣ ꯑꯍꯣꯏ ꯃꯥꯅꯤꯃ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯈꯣꯏꯒꯅꯦ ꯌꯥꯝ ꯀꯧꯅ ꯉꯥꯡꯅꯒꯅꯨꯀꯣ ꯏꯃꯥꯅ ꯍꯥꯏꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ ꯃꯌꯥꯝꯒꯅꯦ ꯃꯥꯟꯅꯗꯕꯅꯤꯀꯣ ꯏꯃꯥꯅꯦ ꯀꯤꯖꯩ ꯃꯣꯏꯒ ꯀꯧꯅ ꯉꯥꯡꯅꯕ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯂꯩꯍꯥꯎꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦꯗ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯩꯗꯤ ꯏꯃꯥ ꯂꯩꯍꯥꯎꯁꯤ ꯄꯥꯝꯂꯤꯕꯅꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯊꯛꯁꯤꯒꯥꯁꯦ ꯑꯃꯠꯇ ꯍꯦꯛ ꯅꯥꯏꯗꯦꯗꯀꯣ ꯑꯗꯨꯒꯅꯦ ꯂꯩꯍꯥꯎꯕꯨ ꯏꯃꯨꯡ ꯑꯣꯏꯕ ꯏꯃꯥ ꯁꯨꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯅꯦ ꯄꯥꯝꯗꯦꯀꯣ ꯅꯪꯅꯅꯦ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯂꯩ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯑꯣꯅꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦꯡꯕ ꯅꯠꯇꯤꯌꯦ ꯑꯌꯣꯛꯄ ꯑꯉꯥꯡꯅꯤ ꯈꯪꯉꯕꯣ ꯑꯉꯥꯡ ꯑꯁꯤꯅ ꯍꯦꯛ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯈꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯁꯨꯅꯦ ꯋꯥꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯏ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯈꯪꯉꯕ ꯑꯣꯏꯔꯝꯃꯣꯏꯗ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯃ ꯑꯁꯦꯡꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯍꯥꯎꯒꯤ ꯃꯇꯥꯡꯗ ꯃꯤꯆꯪ ꯆꯪꯉꯤꯁꯦ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯅꯤ ꯅꯪꯒꯤꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯗꯦ ꯋꯥꯈꯟꯗ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤ ꯏꯃꯥꯅ ꯆꯤꯡꯅꯩꯀꯣ ꯑꯁ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯀꯩ ꯑꯃꯨꯛ ꯈꯟꯗꯣꯏꯅꯣ ꯑꯁ ꯐꯩ ꯀꯩꯝꯇꯕꯨ ꯈꯟꯗ꯭ꯔꯕꯗꯤ ꯑꯗꯣ ꯌꯦꯡꯉꯣꯏ ꯀꯩꯅꯣꯅꯤ ꯅꯪꯅꯦ ꯃꯣꯏꯒꯅꯦꯀꯌꯥ ꯅꯛꯁꯤꯟꯅꯅꯨ ꯏꯃꯥꯗꯤꯅꯦ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯏꯃꯥ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯁꯣꯏ ꯉꯥꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯆꯥꯁꯤ ꯂꯨꯈꯣꯏꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯃꯥꯅ ꯆꯥꯕꯣ
ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯆꯥꯅꯨꯄꯥꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯀꯔꯤ ꯂꯩꯃꯅ ꯌꯣꯛꯄ ꯑꯉꯥꯡ ꯂꯩꯍꯥꯎ ꯍꯥꯏꯕꯗꯨ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯥꯝꯂꯤ ꯃꯥꯜꯂꯤ ꯐꯠꯇꯦ ꯍꯥꯏꯅ ꯇꯧꯅ ꯍꯥꯏꯅ ꯅꯆꯥꯁꯤꯗ ꯍꯥꯏꯔꯝꯃꯤꯅꯤ ꯀꯩꯗꯧꯒꯦꯅꯦ ꯃꯃꯥꯗꯨꯕꯣ ꯃꯃꯥ ꯅꯪꯅ ꯀꯩꯒꯤꯅꯣ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯍꯦꯛꯇꯗ ꯐꯠꯇꯅ ꯈꯜꯂꯤꯕ ꯎꯔꯤꯕꯁꯦ ꯑꯩ ꯈꯪꯏ ꯅꯪꯅ ꯂꯩꯍꯥꯎ ꯑꯁꯤ ꯀꯔꯝꯅ ꯈꯜꯂꯤ ꯍꯥꯏꯕ ꯅꯪꯅ ꯂꯥꯟꯅ ꯈꯟꯕ ꯑꯃ ꯂꯩꯔꯦ ꯂꯩꯍꯥꯎ ꯑꯁꯤ ꯂꯩꯃꯅ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯂꯥꯟꯅ ꯂꯩꯍꯥꯎ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯄꯗꯩꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯅꯠꯇꯦꯀꯣ ꯍꯥꯟꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯇꯥꯡ ꯆꯥꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯂꯩꯃꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯃꯆꯥ ꯌꯥꯎꯖꯗꯕꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯃꯃꯥ ꯅꯪ ꯑꯩ ꯍꯥꯏꯅꯕꯅ ꯑꯃꯅꯤ ꯃꯤꯅ ꯇꯥꯔ ꯃꯤꯒꯤ ꯃꯆꯤꯟꯗ ꯍꯦꯛ ꯂꯩꯃ ꯇꯥꯈꯤꯕ ꯈꯪꯈꯤꯕ ꯊꯣꯛꯑꯕꯗꯤꯅꯦ ꯀꯩ ꯈꯟꯈꯤꯅꯤ ꯅꯪ ꯈꯪꯉꯨ ꯑꯍꯣꯏ ꯑꯩꯅꯦ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯕꯨꯅꯦ ꯏꯃꯥ ꯑꯣꯏꯕꯗꯤ ꯄꯥꯝꯗꯦꯀꯣ ꯃꯆꯥꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯔ ꯍꯥꯏꯌꯨ ꯔꯙꯥ ꯃꯃꯥ ꯅꯪꯁꯤꯗꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯉꯔꯥꯡ ꯅꯣꯡ ꯆꯣꯠꯂꯨꯕꯗꯨꯅ ꯃꯁꯥꯗꯣ ꯅꯥꯔꯝꯃꯤ ꯏꯃꯥ ꯅꯁꯥꯗꯣ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯇꯨꯝꯃꯨꯔꯣ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯝꯃꯤꯁꯤꯕꯣ ꯊꯕꯛ ꯇꯧꯕ ꯅꯠꯇꯦꯗ ꯁꯝꯕꯜꯁꯦ ꯇꯦꯛꯑꯦꯅ ꯁꯦꯝꯖꯤꯜꯂꯝꯕꯅꯤꯅꯦ ꯅꯥꯔꯦꯅ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯇꯨꯝꯁꯤꯜꯂꯒꯅꯅꯦ ꯍꯦꯟꯅ ꯅꯥꯁꯤꯟꯈꯤꯅꯤ ꯑꯗꯨꯅꯅꯤ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯃꯔꯨꯞꯀꯤ ꯄꯩꯁా ꯍꯥꯏꯕꯗꯨꯕꯨ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯍꯣꯏ ꯏꯃꯥ ꯄꯤꯈ꯭ꯔꯦ ꯏꯅꯦꯗꯣ ꯀꯩꯁꯨ ꯍꯥꯏꯍꯧꯗꯦꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯦ ꯂꯩꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯥꯛꯑꯕꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡꯁꯦ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯆꯠꯇꯅ ꯌꯣꯟꯊꯣꯛꯂꯨꯔꯣꯀꯣ ꯉꯁꯤꯁꯨ ꯆꯠꯍꯧꯗ ꯍꯌꯦꯡꯒ ꯆꯠꯇ꯭ꯔꯕꯗꯤ ꯂꯣꯏꯅ ꯄꯣꯠꯆꯩꯁꯦ ꯃꯥꯡꯂꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡꯗꯣ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯑꯩ ꯉꯥꯛ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯏꯃꯥ ꯉꯥꯏꯈꯣꯗ ꯆꯠꯈ꯭ꯔꯅꯨ ꯊꯦꯡꯂꯅꯤ ꯆꯠꯂꯗꯤꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯍꯦꯛ ꯆꯠꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯈꯤꯒꯦꯀꯣ ꯇꯧꯖꯔꯨꯔꯣ ꯂꯩꯍꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯣ ꯌꯦꯡꯂꯒ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯅꯥꯛꯇ ꯂꯩꯒꯗꯕꯁꯤ ꯆꯍꯤ ꯑꯃ ꯇꯪꯈꯥꯏꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯏꯆꯥ ꯂꯩꯍꯥꯎꯕꯨ ꯏꯅꯥꯛꯇ ꯇꯨꯃꯛ ꯂꯩꯅꯕ ꯀꯅꯥꯒ ꯂꯨꯍꯣꯡꯕꯤꯅꯤ ꯃꯥꯅ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯕꯒ ꯂꯨꯍꯣꯡꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯂꯥꯏꯅ ꯄꯤꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯁꯅꯥꯒꯤ ꯂꯩꯍꯥꯎꯗꯩ ꯑꯣꯜꯂꯛꯈꯤꯕ ꯑꯉꯥꯡ ꯑꯄꯤꯁꯛꯅꯤ ꯃꯄꯥ ꯃꯈꯣꯏ ꯃꯄꯥꯎ ꯅꯍꯥꯛꯅ ꯏꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯅꯍꯥꯛꯀꯨꯝ ꯇꯥꯡꯂꯕ ꯑꯩꯒꯤ ꯏꯆꯥ ꯂꯩꯍꯥꯎꯁꯦ ꯃꯍꯥꯛꯁꯨ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯑꯩꯍꯥꯛ ꯄꯥꯈꯠꯂꯤ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯅꯆꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯈꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯂꯩꯍꯥꯎ ꯀꯩꯊꯦꯜꯗ ꯂꯥꯛꯂꯕꯤ ꯏꯕꯦꯝꯃ ꯁꯤ ꯀꯌꯥ ꯄꯤꯌꯦ ꯏꯅꯦ ꯂꯨꯄꯥ 3ꯅꯤ ꯑꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅꯦ ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯅꯁꯛꯅꯁꯨ ꯐꯖꯩ ꯏꯅꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯍꯥꯎ ꯀꯧꯖꯤ ꯑꯁꯤꯗꯩ ꯈꯔ ꯆꯠꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯤ ꯂꯩꯍꯥꯎ ꯑꯗꯨꯗꯤ ꯑꯩꯅ ꯆꯤꯡꯅꯩꯁꯤ ꯑꯣꯏꯔꯝꯗꯅ ꯑꯩꯁꯨꯅꯦ ꯅꯣꯡꯃꯇ ꯃꯁꯛ ꯑꯁꯤ ꯌꯦꯡꯂꯨꯗꯕ ꯃꯃꯤꯡꯕꯨꯗꯤ ꯇꯥꯕ ꯂꯩꯃꯒꯤ ꯅꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯃꯁꯛꯇꯤ ꯐꯖꯩꯗꯅ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯅꯪꯕꯨ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯣꯅꯦ ꯍꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯥ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯀꯩꯒꯤ ꯈꯪꯉꯣꯏ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯂꯩꯍꯥꯎ ꯍꯥꯏꯁꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯅꯗꯤꯅꯦ ꯑꯩ ꯇꯥꯈꯤ ꯑꯗꯅꯦ ꯑꯩꯗꯤ ꯅꯣꯡꯃꯇ ꯃꯁꯛ ꯑꯁꯤ ꯌꯦꯡꯂꯨꯗꯕ ꯈꯪꯅꯤꯡꯕꯁꯨꯅꯦ ꯍꯦꯛ ꯄꯣꯛꯂꯨꯗꯕ ꯉꯁꯤ ꯈꯛꯇꯅꯦ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯁꯤꯗ ꯍꯦꯛ ꯈꯪꯉꯤꯗꯅ ꯐꯩ ꯂꯩꯁꯥꯕꯤꯅ ꯀꯩꯊꯦꯜꯗꯅꯦ ꯍꯦꯟꯖꯥꯡ ꯌꯣꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨꯅꯦ ꯌꯦꯡꯉꯣꯏ ꯅꯪ ꯅꯣꯏ ꯇꯥꯄꯣꯔꯦ ꯈꯪꯉꯤꯗꯅ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯣꯏ ꯈꯪꯉꯤ ꯇꯥꯄꯣꯔꯦꯒꯤ ꯏꯃꯥ ꯔꯙꯥꯔꯣ ꯏꯁ ꯑꯩꯒꯤ ꯃꯤꯡꯒꯁꯨ ꯈꯪꯂꯝꯃꯦꯗꯅ ꯏꯆꯥꯅꯨꯄꯥꯒ ꯁꯣꯏꯗꯅ ꯈꯪꯅꯔꯝꯗꯅ ꯇꯣꯛꯑꯅꯤ ꯑꯩꯅꯦ ꯃꯁꯦ ꯐꯅ ꯐꯖꯔꯁꯨꯅꯦ ꯁꯨꯡꯄꯥꯝꯃꯦ ꯄꯥꯝꯗꯦ ꯑꯗꯨꯅꯗꯤ ꯍꯣꯏ ꯃꯥꯅꯤ ꯑꯩꯅꯦ ꯃꯥꯒꯤ ꯃꯃꯥꯟ ꯌꯦꯡꯉꯣꯏ ꯂꯩꯍꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯣꯏꯔꯤꯁꯦ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯩ ꯅꯨꯄꯤꯒ ꯂꯧꯍꯟꯅꯤꯡꯗꯦꯗ ꯑꯇꯣꯞꯄ ꯊꯪꯅꯕꯁꯤꯗꯩꯅꯦ ꯑꯣꯏꯅ ꯄꯥꯝꯃꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯏꯃꯧ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯩꯗꯣ ꯑꯗꯅꯦ ꯏꯆꯥꯅꯨꯄꯤꯒ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤꯕ ꯍꯣꯏ ꯂꯩꯔꯝꯃꯁꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯪ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯅꯪ ꯇꯥꯄꯨꯔꯤꯁꯦ ꯀꯅꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯪꯕꯣ
ine se ahan go sile imau pamli aduna nini khangna chana balera madine ine ne hek atopa ma amu haisalur da badane khajikta da naitom popu isa se soinani aduna nang khangna dine hairo ine damta garai de ne aidi khangjadi aidi tapuregi masak maming khangba khakni kauna ngangna batodi aduni ne aidi tasingna khangjade da phari nangna khangje hairabani na ado yengoi ine dine nangdom imo oiba pamine ine naibu pangnung nusibidana haibiri aidi yom kaiga panjaroida aigi magi nakta adumak lerage haina khalli o hoi phaine aduna dum nang lanadi khanu ine ne wama haige nangna di tasingna khanglamoi haiba ine se chapchana khangiko adunani ine na nangonda wase haiduise ine na wase haijringai mamangdane nangne sauning manungai taba tawraga mu namada hairunuko aina nena asuna nangonda haidana ko kai wa pamwerabano ine ai imada kai mahairuyi o ne sumdauban kaino ni nangsi tasingna hairabada laimagi macha asingba nati nangdi ayokpa angangni nangbu poksaba asingba nama leiti nangbu pokpa namana nangbune sirasanu haidana turenda langthoklamba angangni laimana na hauringai matamda nga phaba chelami mana nangbune thengnarakpan adugane amana nangbu hek yumaduda purakpa numit adumaktada laimagi haidi nangi ima magi mapurebudo sikiban khangaba nangbu laimana pura amdraba laimagi no pa henglamni ko lehaw nangsi aphaba angangdi nati ine koithoktana hairage se tasingna hairabadane isa no pana nangbu pamjaba mal sum ine na chingna badane ichana hairasu nang yarunu haigi taw nangbune aina aigi imoibase sum pame pamdaba khangaba aina pukchil chawrini haidana yengu nangbu imowina yumda pusilo aigi amatang tangna phangjaba ichanu pase amuk sikhrabadi natraga ipureba laikhidradi tasingna inine yamna wan moyani makne khudong thiba nang haningdeba lehaw tumina ngasai mekhai taduna manglana mada tawduna le rada haikai haidokluraga amu wakhan khale kaino aina haikri miyamdubo chumnagi sum imoiba pamde adu dana hairasu yamasida aina magi singu loina haikrin laimana lottanaga thamba wani aina singdo hodaba sungayati laima nate lehaw ibema nangbu kari tawrage ha aine nangonda wama haige ko kainoni ngasai aina haikhibu wado hauzik nangbu ayokpa machani kaino ado nang nungaitaba ine da phaunugo ine na ne nangbu tasingna mak imawoiba pamdabai kaino haikre ine sune wakhan yaudaba haido were nangaina sum haidana ne laimada haila kanugo tasingna hai nungaite amukne laimane yumda laklaga lanzaw mu thongna ni haiba haina hairiba wase nangbu bakata zabro yani ne ai gyan tai ine kaisu khanbirono yani ine henjang loiba loiraba natro hallo leihaulo tasingna nungaitabana loirabani mana saurakpado sanagumna masado langkhalei radadu ubada kiduna henjang singadu pura chatki somna tawriba mayamadu uribani poire kaino aikhoi maga sukoina wari watai sanarisibo lehausi saubusmale aikhoi magi haina roi khangdaba wangang bidomu tawri chala ai changsilaga hangluge aikhoi mase ta chakhrine ai mutang luge pare mama hek chatkibaga changsilaga lehauda sundangi lehaw aikhoi maga nanga kuina wari saidobu kai hareino kai haramino ba aikhoi mase khara ngawbani ngangni ngangloi khangdabani nang yam sawus male lehaw mamitu imuk ngamba makhei poreida akiba phangna yenglaklam porei mityeng aduda swaila kiba khangaude lehaw ngangduna asna hairaklam nang chakro apamasida aigi mit mangda koina lerdi na khudong thiba nangani nang chakro porei tawnakliba oiriba phiba maduda koina leiba yaroi khangduna chakre lehaw masana masabu asawu phathaba ngamla amde tanja sidani mani laktuna lehaw ine kaithel laktrabo nangoina labo kaidoroi ne de masangam dabaga yawbroi ne bo posoina kayam yolaba loiredi ai nangbu yom phauthim biramoro ha yaradroba natom chalage hairo aisu henjang legena laini ne lehaw mani gi khonjal tabade saurambado masa mathanda tapthaki phakiba khangaudre
ꯇꯁꯦꯡꯃꯛ ꯂꯩꯍꯥꯎꯅ ꯃꯅꯤꯕꯨ ꯄꯥꯝꯖꯕꯅꯤ ꯅꯨꯡꯁꯤꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯍꯥꯎꯒꯤ ꯑꯁꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯐꯈꯤꯕꯅꯤ ꯂꯩꯍꯥꯎ ꯍꯥꯎ ꯇꯥꯃꯅꯤ ꯀꯩ ꯍꯥꯏꯒꯦ ꯂꯩꯍꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯣ ꯇꯥꯃꯅꯤ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯌꯨꯝ ꯐꯥꯎꯗ ꯆꯠꯃꯤꯟꯅꯁꯤꯔꯥ ꯅꯈꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯁꯥꯎꯗꯣꯏꯔꯥ ꯑꯩꯒ ꯆꯠꯃꯤꯟꯅꯩꯗꯨꯅ ꯏꯃꯥꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯏꯃꯥꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯂꯨ ꯁꯤꯗꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯒ ꯄꯨꯟꯅ ꯂꯩꯍꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃꯅ ꯏꯃꯥꯅꯅꯦ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯕꯅꯤ ꯅꯪꯕꯨ ꯍꯜꯂꯛꯄ ꯀꯩꯒꯤꯅꯣ ꯀꯨꯏꯔꯛꯏꯕꯁꯦ ꯏꯃꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯏꯄꯥꯗ ꯄꯥꯈꯠꯂꯤ ꯍꯩꯃ ꯃꯅꯤꯌꯦ ꯅꯪꯁꯨ ꯌꯥꯎꯔꯛꯏ ꯅꯆꯟꯕꯨ ꯊꯤꯟꯕꯤꯔꯛꯏꯔꯣ ꯍꯣꯏꯅꯦ ꯂꯩꯍꯥꯎꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯔꯝꯃꯤ ꯑꯗ ꯑꯩꯅ ꯊꯤꯟꯕꯤꯔꯛꯑꯒꯦꯅ ꯊꯤꯟꯕꯤꯔꯛꯑꯕꯅꯤ ꯏꯅꯦꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯣꯏꯔꯦ ꯏꯅꯦ ꯍꯌꯦꯡ ꯉꯟꯇꯥ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯥꯛꯀꯦ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯍꯣ ꯆꯠꯂꯣ ꯂꯩꯍꯥꯎ ꯑꯩ ꯆꯠꯂꯦꯀꯣ ꯍꯣꯏ ꯇꯥꯃꯅꯤ ꯃꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯍꯥꯎ ꯂꯩꯃꯗ ꯌꯦꯡꯂꯩ ꯑꯗꯨꯒ ꯇꯞꯂꯞꯅ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥ ꯏꯃꯥꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯏꯃꯥ ꯅꯆꯥꯅ ꯁꯤꯃꯃꯛ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯅꯪꯕꯨ ꯀꯩ ꯍꯪꯒꯦ ꯍꯥꯏꯔꯤꯕꯅꯣ ꯂꯥꯎ ꯌꯨꯝꯗ ꯆꯪꯂꯁꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯍꯪꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯪꯉꯣ ꯏꯃꯥꯗ ꯍꯣꯏ ꯏꯃꯥ ꯂꯩꯍꯥꯎ ꯌꯨꯝꯂꯣꯝꯗ ꯆꯪꯅ ꯋꯥꯈꯜ ꯈꯜꯂꯦ ꯉꯁꯥꯏ ꯔꯙꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯣ ꯅꯥꯀꯣꯟꯗ ꯇꯥꯔꯝꯃꯤ ꯑꯣꯅꯦ ꯁꯨꯝꯗꯧꯕꯅꯤ ꯀꯩꯅꯣꯅꯤ ꯅꯪꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯂꯩꯃꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯅꯠꯇꯤꯌꯦ ꯅꯪꯗꯤ ꯑꯌꯣꯛꯄ ꯑꯉꯥꯡꯅꯤ ꯅꯪꯕꯨ ꯄꯣꯛꯆꯕ ꯑꯁꯦꯡꯕ ꯅꯃꯥ ꯂꯩꯇꯦ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥꯅ ꯅꯪꯕꯨꯅꯦ ꯁꯤꯔꯁꯅꯨ ꯍꯥꯏꯗꯅ ꯇꯨꯔꯦꯟꯗ ꯂꯪꯊꯣꯛꯑꯝꯕ ꯑꯉꯥꯡꯅꯤ ꯂꯩꯃꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯃꯥꯅ ꯅꯪꯕు ꯊꯦꯡꯅꯔꯛꯄꯅꯤ ꯑꯗꯨꯒꯅꯦ ꯑꯃꯅ ꯅꯪꯕꯨ ꯍꯦꯛ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯩꯃꯒꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯃꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯁꯤꯈꯤꯕꯅꯤ ꯈꯪꯉꯕ ꯅꯪꯕు ꯂꯩꯃꯅ ꯄꯨꯔꯛꯑꯝꯗ꯭ꯔꯕ ꯂꯩꯃꯒꯤ ꯅꯨꯄꯥ ꯍꯤꯡꯂꯝꯅꯤꯀꯣ ꯂꯩꯍꯥꯎ ꯅꯪꯁꯦ ꯑꯐꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯏꯅꯦ ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯔꯒꯦꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯥ ꯅꯨꯄꯥꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯃꯥꯜꯂꯤ ꯁꯨꯝ ꯏꯅꯦꯅ ꯆꯤꯡꯅꯕꯗ ꯏꯆꯥꯅ ꯍꯥꯏꯔꯛꯑꯁꯨꯅꯦ ꯅꯪ ꯌꯥꯔꯨꯅꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯅꯪꯕꯨꯅꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕꯁꯦ ꯁꯨꯝ ꯄꯥꯝꯗꯕ ꯈꯪꯉꯕ ꯑꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯌꯦꯡꯉꯨ ꯅꯪꯕꯨ ꯏꯃꯥ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯣ ꯑꯩꯒꯤ ꯑꯃꯇꯪ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯁꯤꯈ꯭ꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯗꯤ ꯇꯁꯦꯡꯅꯅꯦ ꯏꯅꯦ ꯌꯥꯝ ꯋꯥꯅꯤ ꯃꯣꯏ ꯑꯅꯤꯈꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯅꯤꯡꯗꯦꯕ ꯋꯥꯍꯩ ꯑꯁꯤꯃꯛ ꯂꯩꯍꯥꯎꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯍꯟꯖꯤꯟ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎ ꯆꯠꯂꯝꯕꯗꯩ ꯅꯥꯀꯣꯡ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯏ ꯑꯩ ꯋꯥꯔꯦꯕ ꯊꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯩ ꯅꯥꯀꯣꯡꯁꯦ ꯇꯥꯕꯗ ꯋꯥꯔꯦ ꯑꯩ ꯅꯥꯀꯣꯡ ꯄꯥꯡꯍꯟꯕꯤꯔꯅꯨ ꯏꯃꯥ ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯥꯌꯥꯡꯁꯦ ꯀꯩꯒꯤꯗꯃꯛꯇ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯤꯡꯕꯅ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯩ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯑꯩ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯁꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦꯕ ꯏꯃꯥꯗ ꯇꯝꯃꯣꯁꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯁꯤꯁꯦ ꯅꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯁꯤ ꯏꯃꯥꯅꯤ ꯏꯃꯥ ꯁꯦ ꯏꯃꯥ ꯅꯪꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯩꯁꯦ ꯀꯅꯥꯏ ꯃꯆꯥꯅꯣ ꯏꯃꯥ ꯑꯩꯁꯦ ꯑꯌꯣꯛꯄ ꯑꯉꯥꯡꯂ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯑꯩꯕꯨ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩ ꯇꯥꯕꯗ ꯋꯥꯏ ꯀꯩꯅꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯏꯆꯥꯗ ꯇꯥꯄꯨꯔꯩꯒꯤ ꯃꯃꯥ ꯏꯅꯦ ꯔꯙꯥꯅ ꯑꯩꯍꯥꯛꯁꯦ ꯏꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯑꯌꯣꯛꯄꯅꯤ ꯇꯨꯔꯦꯜꯗꯒꯤ ꯑꯩꯕꯨ ꯈꯨꯟꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯌꯣꯛꯄꯅꯤ ꯑꯩꯒꯤ ꯏꯄꯥꯁꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯩ ꯁꯤꯈꯤꯕꯅꯤ ꯏꯃꯥꯁꯨ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅꯅꯦ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯨꯅ ꯑꯩꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤꯗꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯃꯆꯥꯅꯨꯄꯥ ꯁꯤꯈꯤꯅꯤ ꯑꯩ ꯃꯈꯣꯏꯗ ꯂꯩꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯍꯥꯏꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯐꯠꯇꯕ ꯃꯤꯁꯛꯂ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯇꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯗꯤ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯤ ꯑꯌꯣꯛꯄ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯐꯔꯦ ꯑꯩꯅꯗꯤ ꯇꯁꯦꯡꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗ ꯅꯪ ꯐꯥꯎꯕ ꯈꯪꯍꯟꯗ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯂꯩꯍꯥꯎ
ꯇꯁꯦꯡꯅ ꯅꯪꯕꯨ ꯇꯨꯔꯦꯟꯗꯒꯤ ꯈꯨꯜꯂꯛꯄ ꯑꯉꯥꯡ ꯅꯠꯇꯦꯗꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯣ ꯅꯍꯥꯛꯀꯤ ꯅꯄꯥ ꯆꯥꯎꯔꯦꯜ ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯒꯦ ꯐꯪꯂꯛꯇꯕ ꯆꯍꯤ 5 ꯍꯥꯏꯔꯛꯈꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯅꯅꯕꯒꯤꯗꯃꯛ ꯂꯥꯏꯐꯝ ꯀꯌꯥ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ ꯅꯣꯡꯃ ꯅꯃꯥ ꯑꯩꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛꯅ ꯍꯥꯏꯔꯝꯈꯤ ꯂꯩꯃ ꯅꯈꯣꯏ ꯑꯅꯤꯅ ꯅꯆꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯩꯍꯥꯛꯅ ꯄꯦꯜꯂꯦꯗꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯄꯣꯠꯁꯛ ꯑꯃ ꯁꯤꯟꯅꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯋꯥꯡ ꯊꯪꯕ ꯇꯨꯔꯦꯜ ꯂꯣꯝꯗ ꯆꯠꯂꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯆꯦꯜꯗ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯑꯃꯈꯛ ꯇꯧꯊꯣꯔꯛꯀꯅꯤ ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯌꯨꯝꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯝꯃꯨ ꯑꯗꯨꯒ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯑꯣꯜꯂꯛꯀꯅꯤ ꯑꯉꯥꯡ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯅ ꯂꯩꯃ ꯑꯉꯥꯡ ꯑꯁꯤ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯤ ꯃꯍꯥꯛꯅ ꯆꯍꯤ 15 ꯁꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯄꯨꯟꯁꯤꯔꯣꯏ ꯃꯁꯤ ꯅꯪ ꯈꯪꯉꯨꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯕꯨ ꯂꯩꯍꯥꯎꯗꯩ ꯑꯣꯜꯂꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯂꯩꯍꯥꯎ ꯍꯥꯏꯅ ꯀꯧꯖꯕꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯕꯗꯤ ꯊꯥꯖꯔꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯪꯕꯨ ꯇꯨꯔꯦꯟꯗꯩ ꯑꯉꯥꯡ ꯑꯣꯏꯅ ꯈꯨꯟꯕꯅꯤ ꯍꯥꯏꯅ ꯈꯨꯝꯕꯅꯤ ꯅꯪꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯄꯥꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯍꯥꯛꯅ ꯅꯪꯕు ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯗꯤ ꯍꯥꯏꯅ ꯉꯥꯏꯖꯔꯝꯕꯅꯤ 이마나 아마이바 타코두나 나바부 잉한키디 마람디 아마이바나 욤시다 락라바디 낭부 욤마시다 레이 하이나 칸키니 하이두나 이마나 낭부니 헤나 누시루레 이마길레 하오 이마 낭부 헤이야 싱바 이마 오이람라바 나자디 미지로 타르바나 가시키아다 뽕나무부 나자라 라다 칼루리 ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯄꯨꯝꯅꯃꯛ ꯅꯆꯥ ꯈꯪꯂꯦ ꯏꯃꯥ ꯑꯗꯨꯕꯨ ꯏꯃꯥ ꯍꯥꯏꯌꯣ ꯏꯆꯥꯅ ꯈꯪꯅꯤꯡꯂꯤꯕ ꯄꯨꯝꯕ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏ ꯏꯃꯥꯅ ꯌꯦꯡꯂꯤꯕꯁꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯆꯥꯒꯤ ꯆꯍꯤ ꯃꯊꯪꯒꯤ ꯆꯍꯤꯗꯩ 15 ꯃꯄꯨꯡ ꯐꯥꯔꯅꯤ ꯑꯗꯨꯅ ꯏꯆꯥꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯕꯒꯤꯗꯃꯛ ꯌꯦꯡꯉꯣꯏ 이마나 낭부 lohongpiragi haina khal manido tasingni imana pamse pisakto ekhueni wang ngahanasu haina duna leirabani ichanasu masak khangjaba oima asumna numit ase hauki leima nongang mangai duna radhagi mayumda laklami radha kana lei yumse kana lege lukhoina leima kaidore ise leikhibra tada ꯑꯩ ꯏꯆꯦꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯇꯥꯗ ꯏꯆꯦꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯂꯩꯃ ꯂꯩꯈꯤ ꯔꯙꯥ ꯃꯄꯥꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯔꯙꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯄꯨꯔꯩꯁꯨ ꯊꯣꯛꯂꯛꯏ ꯏꯆꯦ ꯇꯁꯦꯡꯅ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯖꯔꯝꯒꯦ ꯏꯆꯦꯅ ꯏꯆꯦꯒꯤ ꯏꯆꯥ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗ ꯑꯌꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏꯁꯦ 이치게 그리 뺀다바 레게 아이나 로뚜나 탐바 와마 이차기 마팜다 하이라가 미기 이몽 토가이나바 실리바시 이치게 그리 뺀다바 레이바게 아이나 수밤데 뿌레이데 이차 타자바 마니가 이차 레이하우가 로홍나바 타우람품바 셈사두나 레이라반 아이디 이소나 이차 타싱나 이북 토기 이차 피나비드라바수 이차 한바디 이소나 피나비리 이세 이베마디 나북 토기 나사 팡자리반 이세 이베마부 이차 누시바 마삭 칸브라 mama amada phauramgadaba awabadu isi khangbidabra kari natik leiduna mama ayama leina iche na ngarang kai thenda ichabu kari wahi haibirambake isebu wakhan machi amata yaudabro radha kari mata khumlamde tomina dumak lerami lukhoina khupakna tharami adok pukchel pikpa aina nangonda adumna tawdana ba kayarak haiki kaino nang na migi imung thugairiba ha purina ima ꯅꯪꯁꯤ ꯑꯩꯒꯤ ꯏꯃꯥꯅꯤꯀꯣ ꯅꯪꯃꯛꯅ ꯂꯨꯈꯣꯏꯅ ꯂꯩꯃ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯈꯪꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯨꯕꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯕ ꯌꯥꯗꯦ ꯂꯩꯃ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯁꯤꯒꯤ ꯆꯟꯅꯐꯝ ꯅꯉꯣꯟꯗ ꯂꯩꯔꯣꯏ ꯍꯥꯏꯕꯁꯨ
ꯑꯩ ꯈꯪꯏ ꯇꯥꯗ ꯅꯆꯟ ꯀꯩꯁꯨ ꯈꯟꯗꯦꯗ ꯇꯥꯗ ꯑꯗꯨꯕꯨꯅꯦ ꯏꯆꯦꯒꯤ ꯄꯨꯛꯆꯦꯜꯁꯤꯃꯗꯤ ꯆꯨꯝꯊꯣꯛꯆꯔꯝꯕꯅꯤ ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯔꯥꯙꯥ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯃꯆꯥꯒ ꯃꯄꯨꯔꯣꯏꯕꯒꯅ ꯊꯑꯣꯏꯕꯤꯔꯝꯗꯦ ꯋꯥꯅ ꯂꯩꯔꯝꯃꯤ ꯄꯤꯁꯛ ꯅꯨꯡꯉꯥꯏꯔꯦꯗ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯑꯩꯅ ꯍꯦꯟꯅ ꯇꯨꯝꯅꯦ ꯏꯆꯥ ꯂꯩꯍꯥꯎ ꯑꯁꯤ ꯏꯅꯥꯛꯇ ꯊꯝꯕ ꯄꯥꯝꯖꯔꯤꯕꯅꯤ ꯏꯆꯥ ꯃꯅꯤꯅꯁꯨꯅꯦ ꯂꯩꯃ ꯅꯆꯥ ꯂꯩꯍꯥꯎꯕꯨ ꯏꯅꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯅꯔꯥꯕꯛ ꯐꯩꯀꯣ ꯏꯆꯦꯕꯤꯃꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯤ ꯏꯆꯦ ꯏꯆꯥ ꯂꯩꯍꯥꯎꯅ ꯆꯍꯤ 15 ꯃꯄꯨꯡ ꯍꯦꯛ ꯐꯥꯕꯒ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯅꯔꯁꯤꯀꯣ ꯍꯣ ꯂꯩꯃ ꯌꯥꯅꯔꯁꯤ ꯑꯗꯨꯗꯤꯅꯦ ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯪꯁꯨꯅꯦ ꯅꯥꯕꯒ ꯌꯥꯗꯦ ꯅꯨꯡꯉꯥꯏꯅꯅꯦ ꯅꯆꯥꯅꯨꯄꯤꯒ ꯂꯩꯌꯨꯀꯣ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯅꯕ ꯇꯧꯁꯤꯀꯣ ꯂꯩꯃ ꯌꯥꯗꯕ ꯌꯥꯔꯣꯏ ꯅꯇꯣꯝ ꯂꯩꯍꯟꯅꯤꯡꯗꯦ ꯑꯩꯅ ꯍꯣꯏ ꯏꯆꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯍꯥꯎ ꯃꯅꯤꯒ ꯂꯨꯍꯣꯡꯂꯝꯃꯤ ꯁꯅꯥꯒꯤ ꯂꯩꯍꯥꯎꯗꯩ ꯑꯣꯜꯂꯛꯈꯤꯕ ꯑꯉꯥꯡ ꯂꯩꯍꯥꯎ ꯑꯁꯤ ꯂꯩꯃ ꯈꯛꯅ ꯈꯪꯈꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯃꯅꯤꯅ ꯃꯃꯥ ꯂꯩꯃꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ